MEEOIBA Sijinnaba Loiraba Matungda PUTHORAKPA Aremkhak Shing Malem Sabagi Chang Hengatlakpagi Achouba Maram Oihallakli HAINA Directorate of Environment and Climate Change ke Director Dr. T. BRAJAKUMAR PHONGDORAKLI Wafamasi ngasi Manipuri University ki Committee Hall da Pangthokpa MEEOIBA Media Sensitization Workshop da mahakna phongdokibani Manipuri University ki College Department Council amadi Mahut Department na sinduna pangthokpa Media Workshop aduda Dr. T. BRAJAKUMAR na makatan hai Aikoina amot akai loishinbada West Karino haibasi masak munna khangba mathau tai West khudingmak amuk hanna recycle tawduna sijinnaba yai West haibasida mapangi oiba West manilgi oiba West amadi mahigi oiba West haina makhal ahum thokna khaidoi matang asida aikoina khangba yaribadi MEEOIBAdagi thoklakpa West na aikogi mahusagi khalda kayamuk yamna akaiba pibagi haibasini report singi matung inna MEEOIBAdagi PUTHORAKPA Aremkhak Shing asina Malemda climate change thokhanbada achouba maram ama oi United Nations ki Intergovernmental Panel on Climate Change IPCC na hadak puthokpa report amagi matung inna haukiba kumja inglisingani kun marina khwaidagi saba chahi oiki hairi Masi aikoina laina lofam thokte maram aduna aikoina West asi ningthina loishinaba hotnaba mathau tai thabak asi ai isa dagi haugadabani ngasi pangthokliba sensitization workshop asi theme oiriba My West My Responsibility asi hojike matamga yamna chanaba amani haina mahak makhata ki 1.5 degrees Celsius the control of the HAINA mani mayam sing Hengatlakpagi Achouba 1.5 degrees Celsius the control tawragadi we can sustain life in this planet HAINA Manipuri 1.5 it has been only proven in 2024 the last 12 month to gimanung the 8 months say akoi the 1.5 degrees Celsius HAINA phangi IPCC report noting that means 2024 itself it crossed the 1.5 degrees Celsius aduna hajim next target da omagi kop ta ko kin launa khibji karena haina ge da koi at least 2 dira quick maintain to sigo have question lai je ko 2 degrees Celsius hen kar gadi lots of life will be extinct kai bane ko le extinction ni ko live questions not the diversity not the biodiversity extinction question la kan di human being also one of the kind of living things ne ko extinction ki peras la kan ne ko no adugi post la gona 2 degrees Celsius ta koi Khangsi having Maju Khangi Haragadi, we have to control our waste first. Sigi, waste the control to hold the Baikuna. Equina Aremkhak Achouba since you must control to hold the Masigi impacts the Hengatlakpagi some Magi multiple reaction of your climate intensity at Mutu. Workshop aduda mahut ki Director NG Udam Nahai Solid Waste Management ki thabak thauram sing ase sel yamna changba thaurang ni Solid Waste Management ki thabak thauram sing paikhatbada challenge kaya leitabnate adubu aikhoi isa na amat oina lingjal manaduna punna hotnaminarabadi sel changhandana paikhatba yai imung amagi amot akai sing ase imung amad leiriba mioi amakhak na set sengbada oigadabnate imung aduda leminariba mioi sing na mateng pangshinaduna hotnaminarabadi amot akai sing adu laina lotion bangamgane aikoina amot akai sing ase ningthina tongan na khaiduna mafam chana loshilabadi West Management ki thabak thauram sing da achouba ngaglo ama oigane isa na puthokpa Aremkhak Shing lotion ba haibase isa gi thodang ni haiba khangna chatpa mathau tai haina mahakna makhata ki nongmada amot pa chamaga metric ton chamaga punthra nifu nungtigi puthoine municipal employee leirise mi chahum gumba khaktaneba mi lak ahum makhaina sum mosalaga mi chahum na sengduaga akhoigi city nangani haibasidi mangphauna roidaba mangamaneba adu hojik tawri city kai tawre mix waste oina lai aigi yumda leiriba bin sida aina lukhak su haijale cherang jo hapchalle likli aman bu jo hapchalle loina pulap hapchallaga tosallaga pira amni na kai tawre har sungasi haiba matam da su amuk khandokpa machange plastic kari krado plastic to recycle tawnaba yonji haiba matam da su kotai tairabani na apu masa yawramni na amuk painingdre aduna akhoigi waste treatment plant ta laiba pose duki matik yame ngasai na haijariba 130-140 metric ton haije si pull up laeba kaigomba khaidok piramaba
खाइदोकपिरमगा लुखाक चगुम ngसाigi 60% 80% से सी तोंगाना लुखाक से खाइदोकपिरगा थममगा प्लास्टिक गुम्बा रबर गुम्बा सिना मुक तोंगाना बिन अमदा हापिरमगदी ngसाigi प्लास्टिक की सरुक से अखोगी वेस्ट लमदेंग द लेइबा ट्रीटमेंट प्लांट सुनु योरोय वर्कशॉप अदुदा मणिपुर यूनिवर्सिटी के वाइस चांसलर प्रोफेसर नावरम लोकेंद्रन हाई स्वच्छ भारत कैंपेन असे मणिपुर कयामुक यामना माइपाकना चंगसिल्लबगे हाइबसे चपचाना हाइबंगमदे कैंपेन असिना लेबाक असिदा कयामुक यामना लुनानबा पुरकलबगे हाइबसे वहंग अमने कैंपेन असे अफबा खोंथांग अमने मरम अदुना कैंपेन असे माइपाकनबा होटनबदा अखोइगी अचौबा थौदांग लई लुनाना थमनबगे पाइखतलिबा थबक थौरमसिंग असे यामना प्रैक्टिकल ओइबा अमा चंगे स्टेट असे कुमजा इंग्लिश अमा चमापन हुंफुतरा हाइबदे स्टेट असिना स्टेटहुड फंगद्रिंगै मवांगदा लुनानबा लमदम अमा ओइरमबने मतम अदुगी मिरो सिंगना मसा मसागी युम इंखोल सिट सेंबगी थबक मसाना खंगना तौनरमी मसा मसागी युम इंखोलगी मयादा लेबा लंबी सोरोक फावबा सिट सेंबगी थबक अदुमक पांगथोकनरमी अदुबु ngasidi मदुगे फिबम उसिलक्ट्रे ngasigi miro singna hongna lonchal khangnaba masa masagi thodang sing ningthina loduna lamdam ase taru tananba ama ohenba mathautai haina mahakna makhata ki Manipur University da lakpa visitor kaya ama Central University isi yamna prestigious oba university ne adu international student kaya ama masida akoina karamba language siznaraga kari tawraga masi campaign si successful ohen gadagi haibasi aina itatana meeting kaya da so aina phungdokpa ofam amane akoi honabadi lepadi natte government of India gi program kaya gi makhada ek bharat swasth bharat उन्नत भारत अभियान NSS सेल मैम सिंह तौरगा खोई अदुम क्लीनलीनेस की मसीगी कैंपेन सिंह पाथोए पांथोकना अखोइना अखोइगी यामना अफब लेवल नतबा प्रेजेंटेबल लेवल मसीगी पोरकना नबो होना मसीदा हुजे फाव खोई सक्सेसफुल होना हाइबो